illegal immigrant singna laandarakpada Masa ngakthoknaba tangai phadana naha singna khutlai paikhibani leibak maiyokta thabak tawnanaba natte haina Chief Minister N Biren haikhre. Manipur ki tongan ba isu singa mari leinana The Week magazine da piba mahaki interview da Chief Minister N Biren hai ngakthoknaba agenda kharada illegal immigrants singna state asida irang thokhanduna mi hatpa lanthum mangan tanghanba amadi lutpat ki thabak tawri masidagi ngakthoknaba naha singna khutta khulai paiduna illegal immigrants singa thengnabani leibak maiyokta thabak tawba natte adubu state asida changchilakli ba illegal immigrants singa si mapung phana state asidagi thangdoknaba thabak paikhatle mamangda changchilaki ba miyoi lising aniga chamri amasung nauna lokaina changchilaki ba miyoi lising tarirka chamri khangdokpa ngamle masida nadana security force na chinga masung tamda chap manana thabak tawduna mapung phana miyamgi punsi amasung lantum ngaknaba honari mayamda matik chana security piduna tangdu laita ba hanjilaklabade naha singna masa ngakthok chanana ba pairiba khulai singsi mapung phana lokhat pangamgani amade makhata na paibagi mathausu tararoi khulai sing lokhana ba honabada ka hena sakti shizina basu yaroi mayamgi cooperation mathau tai popi thabagi matangda hangba wahangi paukhumda Chief Minister N Biren makha taraduna haukiba chahi ani ahum asida state asida popi thabagi chang hanthare amarom the ST status pu oiro atopa pambai bu oiro maitai sing asi constitution gi makhada ngaklo piba mathau tai haiki इंटरनेशनल नहीं है जो नया जो हथियार पकड़ा है वो जस्ट दे आर सिंपली दे आर ट्राइंग टू प्रोटेक्ट देयर पीपल्स फॉर सेल्फ डिफेंस और स्टेट का मतलब वो जो बोला माइग्रेंट इलीगल माइग्रेंट जो वो लोग की बीच से हथियार वगैरह करके लोग को मारना देखा लोग को घर जलाना देखा तो दे स्टार्टेड स्पीकिंग अबाउट आर्म्स ये हमने ये लोग को भी बोला कि इफ वी कैन प्रोवाइड फुल सिक्योरिटी एंड द नॉर्मलसी इज कम I think there will be no more this youths with arms. This time also we have started picking them up, doing operation to recover the arms. Many arms also already from the Bot Valley and the hill. Arms supply थोड़ा looted arms पुलिस स्टेशन वही है बस पुलिस स्टेशन वगैरह से थोड़ा लूट किया है वही लोग काफी रिकवर भी किया हुआ है और अभी भी रिकवर करने का चालू है लेकिन पब्लिक के कोऑपरेशन व्हेन दे फील फुल्ली सिक्योर इस टाइम पे हम लोग कर सकते हैं लेकिन विदाउट प्रोवाइडिंग फुल सिक्योरिटी हम इतना फोर्स भी नहीं यूज इसीलिए थोड़ा हम लोग भी आगे पीछे कर चौचानपुर में भी हुआ है सिंगार में हुआ है कांगपुर में हुआ दिल्ली में तो 3rd में चौचानपुर सिंगार वगैरह में पुलिस स्टेशन से लूट हो गया लेकिन इम्फाल वैली में तो 4th 5th से शुरू हुआ सर 5th 6th से शुरू हुआ थोड़ा ये आर्म्स ट्रेनिंग्स वगैरह पुलिस स्टेशन 4-5 से हुआ है